ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯕꯒꯤ ꯃꯇꯥꯡꯗꯣ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯖꯕꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯉꯁꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯗꯀꯣ ꯈꯔ ꯃꯌꯥꯝ ꯄꯨꯟꯅ ꯑꯉꯥꯡ ꯀꯩ ꯃꯤꯡ ꯀꯧꯒꯦ? Shiny. ꯀꯔꯤꯕ? Shiny. Shiny. ꯅꯪꯗꯤ? ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ? 4 ꯀꯥꯗꯕ. ꯌꯥꯎꯁꯪꯒꯤ ꯃꯩ ꯊꯥꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ. ꯅꯨꯡꯉꯥꯏꯌꯦ. ꯅꯥꯀꯊꯦꯡ ꯅꯤꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯥꯀꯊꯦꯡꯒꯤ ꯄꯩꯁꯥꯗꯨꯅ ꯀꯩꯀꯩ ꯇꯧꯅꯤ ꯍꯥꯏꯔꯝꯃꯣ ꯑꯝꯇ ꯃꯌꯥꯝꯗ. ꯁꯦꯝꯄꯨ ꯊꯥꯗꯗꯕ. ꯁꯦꯝꯄꯨ ꯊꯥꯗꯗꯣꯏꯕ? ꯑꯥ. ꯑꯗꯨ ꯁꯦꯝꯄꯨꯗ ꯊꯥꯗꯔꯒ ꯅꯪ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯕ? ꯈꯪꯗꯦ. ꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ. ꯈꯪꯗꯦ. ꯈꯪꯗꯤꯌꯦ. ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ. ꯑꯗꯒꯤ ꯁꯣꯝꯁꯦ ꯏꯅꯦꯗ ꯑꯗꯨꯝ ꯏꯅꯦ ꯑꯉꯥꯡ ꯑꯣꯏꯕꯤꯔꯕ? ꯑꯧ ꯃꯥꯅꯦ. ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯌꯥꯎꯁꯪꯁꯦ ꯑꯩꯈꯣꯏ ꯀꯨꯏꯔꯕ ꯆꯍꯤ 2 ꯂꯦꯞꯄꯨꯔꯒ ꯑꯃꯨꯛꯀ ꯍꯧꯔꯛꯄꯅꯦꯕꯀꯣ. ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯂꯛꯇꯅ ꯌꯥꯎꯁꯪ ꯌꯥꯎꯅꯕ ꯆꯠꯄꯁꯨ ꯍꯧꯔꯦ. ꯀꯩ ꯐꯥꯎꯕꯤꯒꯦ ꯏꯅꯦꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ? ꯍꯥꯏꯗꯤ ꯐꯖꯅ ꯄꯨꯟꯁꯜꯂꯒ ꯂꯩꯔꯝꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯉꯥꯡꯉꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯦ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ. ꯑꯗꯨꯅ ꯉꯁꯤ ꯌꯥꯎꯁꯪꯁꯤꯗ ꯁꯨꯃꯥꯏꯅꯒ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯖꯕꯁꯦ ꯎꯕꯗ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯀꯩꯁꯥꯝꯊꯣꯡꯒꯤ ꯑꯍꯟꯊꯦꯝ ꯂꯩꯀꯥꯏꯗꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯍꯣꯏꯗ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ. ꯏꯅꯦ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯨ. ꯑꯩꯒꯤ ꯃꯤꯡ ꯑꯍꯟꯊꯦꯝ ꯕꯤꯁꯨꯃꯇꯤ. ꯑꯣꯀꯦ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯅꯗꯤ ꯄꯥꯡꯊꯣꯛꯑꯦ ꯍꯟꯗꯛꯇꯤꯀꯣ. ꯑꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯍꯟꯊꯦꯝꯁꯨ ꯌꯥꯝ ꯆꯥꯎꯅꯁꯨ ꯄꯥꯡꯊꯣꯛꯀꯜꯂꯦ ꯁꯤ ꯂꯩꯀꯥꯏꯁꯦ. ꯑꯗꯣ ꯆꯍꯤ 2 ꯃꯨꯛ ꯂꯦꯞꯈ꯭ꯔ ꯃꯇꯨꯡꯗ ꯍꯟꯗꯛ ꯑꯃꯨꯛ ꯍꯧꯔꯛꯄꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗ? ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯕꯤꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯆꯍꯤ 2 ꯂꯦꯞꯄꯨꯔꯀꯥꯟꯗ ꯌꯥꯎꯁꯪꯒꯤ ꯀꯩꯅꯣꯁꯦ ꯈꯪꯗ꯭ꯔꯀꯥꯟꯗꯀꯣ ꯍꯟꯗꯛ ꯈꯪꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ. ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯌꯥꯎꯁꯪꯁꯤꯡꯗꯒꯤꯀꯣ ꯑꯍꯦꯟꯕ ꯀꯔꯤ ꯏꯅꯦꯅ ꯑꯃꯨꯛ ꯍꯪꯖꯔꯒꯦ ꯍꯥꯏꯇꯥꯔꯦ. ꯃꯃꯥꯡ ꯆꯍꯤꯒꯤ ꯌꯥꯎꯁꯪꯁꯤꯡꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯇꯧꯅꯤꯡꯕ ꯐꯥꯎꯋꯦ? ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯂꯩꯈꯤꯕꯁꯤꯅ ꯀꯩꯅꯣ ꯇꯧ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅꯕ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯏꯁꯄꯣꯔꯠꯁꯇꯁꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯦꯗꯅ. ꯑꯗꯨꯅ ꯏꯁꯄꯣꯔꯠꯁꯤꯗ ꯑꯣꯏꯅ ꯂꯣꯏ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯉꯦ. ꯏꯔꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯏꯟꯚꯦꯟ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯇꯤꯟꯅꯕꯒꯤ ꯂꯣꯏꯅꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯒꯗꯒꯦꯁꯦ ꯑꯉꯥꯡꯁꯤꯡꯗ ꯇꯝꯍꯟꯅꯤꯡꯉꯦ. ꯁꯣꯝ ꯏꯅꯦꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇꯪ ꯍꯪꯍꯧꯒꯦꯀꯣ. ꯃꯤꯡ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ? ꯑꯍꯟꯊꯦꯝ ꯒꯪꯒꯥ ꯗꯦꯕꯤ. ꯀꯩꯅꯣꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯌꯥꯎꯁꯪ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯦꯠꯅꯕꯁꯦ ꯑꯗ ꯀꯔꯤ ꯂꯩꯒꯦ ꯑꯗꯣ ꯀꯔꯤ ꯎꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯝꯇꯒ ꯊꯥꯏꯅꯗꯤ ꯏꯁꯄꯣꯔꯠꯁ ꯇꯧꯔꯝꯗꯦꯗꯅ ꯅꯥꯀꯊꯦꯡꯕ ꯈꯔ ꯆꯠꯂꯒ ꯈꯔ ꯂꯥꯡꯕꯗꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯁꯄꯣꯔꯠꯁ ꯇꯧꯔꯦ. ꯌꯥꯝ ꯐꯩ ꯁꯤ ꯃꯌꯥꯝ ꯈꯣꯝꯖꯤꯟꯕ ꯑꯉꯥꯡ ꯃꯌꯥꯝ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯅꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯇꯥꯗ꯭ꯔꯦꯕ. ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯦ ꯈꯠꯅ ꯆꯩꯅꯗꯕ ꯀꯣ. ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯔꯥꯡꯁꯦ ꯌꯥꯝ ꯍꯦꯜꯂꯦꯗ. ꯏꯪꯅ ꯇꯞꯅ ꯆꯣꯡꯉꯤꯀꯣ. ꯊꯥꯏꯅꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯡꯒ ꯀꯥꯔꯟ ꯆꯜꯂꯗꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯆꯣꯡꯉꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ. ꯊꯥꯕꯜꯁꯦ ꯑꯩꯈꯣꯏ ꯃꯠꯇꯗ ꯎꯐꯨꯜ ꯍꯧꯕꯗ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯉꯥꯎꯋꯦꯕꯀꯣ. ꯊꯥꯕꯜꯁꯨ ꯐꯖꯕ ꯈꯪꯗ꯭ರೆ. ꯂꯥꯛꯏꯕ ꯄꯥꯈꯪꯁꯤꯡꯁꯤꯁꯨ ꯌꯥꯝ ꯃꯣꯠꯅ ꯂꯥꯛꯑꯦ. ꯑꯗꯒꯤ ꯂꯩꯁꯥꯕꯤꯅ ꯀꯦꯅ ꯆꯠꯂꯒꯁꯨ ꯄꯥꯈꯪꯁꯤꯡꯗꯨꯅ ꯃꯣꯠꯄꯅꯤꯅ ꯐꯖꯕ ꯈꯪꯗ꯭ꯔꯦꯕ. ꯊꯥꯏꯅꯗꯤ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯇꯤꯇ ꯆꯠꯅꯔꯝꯃꯤꯅꯦꯕ. ꯃꯑꯣꯡꯁꯦ ꯌꯥꯝ ꯇꯥꯟꯅꯔꯝꯃꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯊꯥꯕꯜꯁꯦ. ꯊꯥꯕꯜꯁꯦ ꯂꯦꯞꯄꯅ ꯐꯔꯦ. ꯊꯥꯕꯜꯁꯦ ꯊꯥꯏꯅꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯥꯀꯣ. ꯅꯨꯡꯉꯥꯏ. ꯏꯃꯥ ꯍꯣꯏꯗꯤ ꯊꯥꯕꯜ ꯆꯣꯡꯕꯤꯔꯛꯄ ꯀꯃꯥꯏꯅ? ꯆꯣꯡꯉꯩ. ꯗꯃꯥ ꯑꯃ ꯆꯣꯡꯉꯩ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨ ꯏꯃꯥ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯝꯇ ꯍꯥꯏꯅꯤꯡꯕ ꯌꯥꯎꯁꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯦꯀꯣ. ꯄꯥꯈꯠꯆꯕ ꯑꯃꯈꯛꯇꯪꯗꯤ ꯄꯣꯛꯑꯦ ꯑꯩꯉꯣꯟꯗ. ꯀꯩꯅꯣꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯃꯃꯥ ꯃꯄꯥꯁꯤꯗ ꯐꯥꯎꯅꯕꯀꯣ. ꯌꯥꯎꯁꯪ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯑꯦ. ꯆꯨꯝꯃꯦ. ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯦ ꯍꯣꯏ ꯉꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯀꯣ. ꯌꯥꯎꯁꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ.
ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯈꯣꯡꯎꯞ ꯆꯨꯝꯖꯗꯨꯃꯅꯤ ꯄꯥꯕꯨꯡ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯊꯥꯡꯖꯝ ꯂꯩꯔꯛ ꯃꯆꯤꯟ ꯊꯥꯡꯖꯝꯕꯣꯟ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯒꯗꯧꯒꯤꯁꯨ ꯀꯟꯅ ꯁꯤꯗ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯥꯕꯨꯡꯁꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯎꯗꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯈ꯭ꯔꯒꯗꯤ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯅꯪꯉꯤꯕ ꯅꯪꯅ ꯅꯆꯤꯜꯂꯛꯏꯁꯦ ꯃꯁꯤ ꯀꯣꯛꯄꯤꯕ ꯑꯗꯨ ꯈꯛꯇꯪꯅꯤ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤꯁꯦ ꯄꯥꯕꯨꯡ ꯍꯣꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯎꯁꯪꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕꯤꯔꯝꯒꯦ ꯍꯧꯖꯤꯛꯀꯤꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯔꯒꯦ ꯃꯃꯥꯡ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯅꯧꯕ ꯅꯍꯥꯔꯣꯟ ꯀꯌꯥ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯥꯎꯁꯪꯒꯤ ꯃꯟꯗꯤꯔꯃꯛꯇ ꯁꯥꯔꯁꯨ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯈꯔ ꯃꯣꯗꯔꯅꯥꯏꯖ ꯃꯑꯣꯡꯗ ꯑꯗꯨ ꯁꯥꯔꯦ ꯑꯉꯥꯡ ꯉꯥꯛꯇ ꯇꯧꯕ ꯅꯠꯇꯃꯤꯟꯅꯕ ꯁꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯑꯍꯟ ꯂꯩꯀꯥꯏꯒꯤꯁꯤꯗꯤ ꯆꯍꯤ ꯍꯟꯗꯛꯀ 38 ꯁꯨꯔꯝꯃꯅꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯣꯏ ꯑꯗꯣ ꯄꯥꯕꯨꯡ ꯍꯥꯟ ꯊꯥꯕꯜꯒꯨꯝꯕꯗꯤ ꯆꯣꯡꯕꯤꯔꯛꯄ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯥꯕꯜ ꯆꯣꯡꯉꯛꯏ ꯆꯣꯡꯉꯤ ꯆꯠꯂꯤ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯒ ꯀꯃꯥꯏꯅ ꯈꯦꯠꯅꯩ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥꯕꯜꯒꯤ ꯀꯩꯅꯣ ꯈꯦꯠꯅꯩ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯕꯤꯕ ꯅꯍꯥꯟꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯣꯡꯅꯔꯦ ꯃꯇꯝꯗꯨꯗꯤ ꯑꯍꯟꯁꯤꯡꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯀꯩꯅꯣꯅ ꯆꯣꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯤꯌꯣꯝꯁꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯀꯔꯤꯒꯤꯕꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯑꯍꯟ ꯆꯤꯡꯉꯒ ꯃꯀꯣꯛ ꯆꯤꯡꯉꯒꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯏꯪꯅ ꯈꯟꯅ ꯈꯣꯠꯅꯕ ꯌꯥꯎꯗꯅ ꯐꯨꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯏꯪꯅ ꯆꯣꯡꯖꯔꯝꯃꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯄꯥꯕꯨꯡꯅ ꯈꯤꯇꯪ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖꯀꯨꯝꯕ ꯂꯩꯔꯒꯗꯤ ꯊꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯒ ꯑꯩ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯕꯅꯤꯗ ꯌꯥꯎꯁꯪꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕ ꯀꯩꯀꯩ ꯑꯗꯨꯝ ꯊꯣꯛꯄ ꯈꯣꯠꯄ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯝ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯨꯝꯗꯒ ꯂꯩꯔꯒ ꯉꯥꯏꯍꯧꯕꯗꯒ ꯀꯩꯀꯩ ꯑꯗꯨ ꯃꯗꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ 3-4ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯏꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯊꯣꯛꯑꯣ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯀꯩ ꯃꯔꯝꯒꯤꯒ ꯑꯣꯏꯖꯥꯠꯅꯣ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒ ꯆꯥꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯀꯩ ꯄꯤꯁꯐꯨꯜ ꯑꯣꯏꯅꯤꯡꯕ ꯄꯤꯁꯐꯨꯜ ꯇꯧꯅꯤꯡꯕ ꯍꯧꯖꯤꯛꯀꯥꯟ ꯏꯔꯥꯡꯁꯤꯗꯤ ꯆꯥꯅꯗꯕ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯖꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯆꯠꯂꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠꯁꯦ ꯁꯤꯗꯒꯤ ꯍꯟꯗꯛꯀꯤ ꯁꯤ ꯌꯥꯎꯁꯪꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯒꯣꯔꯁꯅ ꯃꯐꯝꯗꯨꯗ ꯑꯩꯅ ꯅꯤꯖꯔꯤ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
all coach and the owner of our team. Thank you. Kogi sahi ani koi COVID ki maram oraga koi Yaoshangee sport shit banga mawdaba asida koi ge lekai khungang asile riba angang chinga amadi leriba sport kawuda awa ba kayam se thingnaba mayongnaba koi thnaki asigi matungda akoina hojik 2022 lakba sida COVID na kaitang laithropwa hagadra masida koina Yaoshangee sport chinjaba sida yamna thamoida harauba ngaiba hawba khattana tana angang ching chana khonabada karamba angang na karamba sanaba yai karamba angang na masi karamba sport ta thajamba yai habna singba telen hut khoi player thidokpagi thorom pareng pangthokpa si akoi de yamna lebak phaba haroba ningai oiba macha ama oi habi jaina hanba mokta da hajuk chani mamangai da Yaoshangee sport sinjaram ba se akoi na angang ore de khangpada paipu na tawnaram bada akoi gi thori thatpa paisa khaibna singba amadi aber taibna singba aber pescari kapana singba kayama maduki kumai nungai ba kayama solai adubu haji ipai pugi chanabi sing ase koina thugarga akoina maduki punamak thadalaga akoina chana balomda muthase habigi humdi nate ipai pu de chanam bagi matungina akoi dum pangthok charaga apha balomda akoina asong manung asidi angang singi chana khona balomda apha balomda pescari oiba adigi aber taiba amadi paisa thatpana singba sing adigi laptho alaga apha balombi lomda lakado generation gi gidamak khalaga akoina Yaoshangee sport asi pangthok chabasidi yamna khenaba amana mamangai dana abergini hojikina sanaba khonabagida kogi player thidokpagi maramda ekona phangjabasi harauningai ni khenaba asumba kayam lei habi chaina hadok chani
chumna thabiyo judges singnasu khajitang damdam inai kai khumang sida lebi Sahi ani mamangi sahi ani da covid na maram oraga yaksang sport pangthoktana lairakpadu kumsi sahi 2022 sida yaksang sport si mapung phana pangthokpa yaba sida thamuida yamna harauba nungaiba pukse amadi angang sing sanaroi sing asi yumdagi chathokpa yadadana apha apunnadana covid na maram oiduna lairubudu hujik sathariba yaksang sport asidadi moigi wakhan khitang pri oidana sana khonabagi wakhal lomda changaktana moigi awaba wakhal kaya dung hak kauthoga sport ta manipur si sport ki power house ni haiba sigi khajiktang grassroots tagi samgatpadasu khajiktang matiang oigadra haibagi wakhan chu makhoigi masada thambaga loinana hairiba yaksang sport asisu sinjalangjariba united yaksang sport committee sina pangthok chabani hanadi aikoina sport si pangthokpa matamda participants si kaya yamamde angang sing si sanaroi sing si kaya yamamde adubu handaki anouba sahi sididi asuki matik sanaroi sing si thoktuna yamna mapung phaba yamna achauba sport ama adu oire haina thamjari Koi yeni ko photo mo na uthok ng do ko mayawi ado koi nam na udo be ate de 2020 dam len biu ya dam kai taw biu kai biu pa len biu ta su na ma to ga an na selak mo ila biu ye koi balam ja ma yam na se ke se ram gila ana lai ko lai do pa ko lai ma ta ko lai ko sura mo ado se ke se ram ko ado na ta kire na mo ti gila kure na mo ti gila haukiba sahi ani haibatai so lising ani ga 2021 ani si koi pandemic na maram orakanda hariba yaksang sports festival se pangthokpa yakhidre adubu hoji mak 2022 gi asigumba yaksang sports festival si koi gi kunga kunthra ga mariak subani hoji pangthok chari se masi thoidoi dongna koi lamdam sigi koi naha han mayam sina koi cooperation je piraga chai kunthra ga mariak pangthok pa haibasi aikoi ga chouba asa mani adu mangda yaksang kumai sina maram orakanda hogolaiba naha singda chana khona bagi lamda chum akaiba hindrance mayam piba si aikoi gi hariba coordinating committee amsung club anina kupnam nainarkanda yaksang sports festival sina tangai padana koi culture gi koi ishagi oiba culture gi pot ko yokhat chabagi polam yauri festival haiba akoina ama tapsan jari se adu maroina sports hariba sidaida tongan tongan mai tem lokolaga anda koi grassroots level dagi pi ba ngang sin gi semba mathau tai matamamda yaksang sports meet haina koi pangtho me adagi di maroina koi manipur sidi art culture na prithvi gi masak takpa adumba iramdam oiba maramna akoina festival haiba potsi tapsan jarakana tongan ba koi art ki oiba culture ki oiba traditional oiba hiram kharajo hapsaraga hariba koi yaksang sports festival se pangthok jabani adu matakta masina koi tungda horkadoriba angang sing gi mama mapa sing sina yamna interest pibo loina angang sing ji atopada sakidra lambi surokta abir taina ba tonga ba sen khaibna singba sing asidagi khara do su kanni haibasi lamdam asi praja mayam nak khangbi badagi hariba sports se yam matik chana mangal leina yamna maipana pangthokpa ngamani haibase thamjage 2019-20 se ko covid pandemic lai dana chai 2021 se chai su singje covid pandemic lai dana asmaina kumai harau tawba matam sida sport nu tawba matam sida moi maning thungna nei chana ba khopa chu phangja hokdre duna handaki 2022 gi yaksang yaksang tha sida asmaina sport tawdana khotana isai chu mayam hala hora mayam chen chongdana sana jaba se yam nungai je yawgani khoi su chai khudingi sport tawba khudingi khoi maugi program su loin tawjay ba akhoi adum chai khudingi yawje adum mamangi chai di le kham yawde handaki de mung tawrabani na sport se tawramne khoi su loin chalu participate tawgani khoi su loina pulap tawbiyo angang masad yahan birano reaction erdino reaction erdino thasra
ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁꯤꯁꯇꯔꯁꯤꯡꯒꯤ ꯁ꯭ꯇꯦꯖ ꯗꯥꯟꯁ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯖꯒꯣꯏ ꯁꯥꯕꯤꯌꯣ ꯈꯨꯠꯇꯨ ꯈꯤꯇꯪꯗꯁꯨ ꯂꯦꯡꯕꯤꯔꯒ ꯈꯨꯠꯇꯨ ꯍꯥꯏ ꯈꯣꯠꯇꯅ ꯈꯔꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯕꯜ ꯆꯣꯡꯉꯦ ꯈꯟꯕꯤꯌꯨ ꯏꯁꯥꯅ ꯑꯩꯈꯣꯏ ꯏꯆꯟ ꯁꯛ ꯐꯖꯕꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯕꯜ ꯆꯣꯡꯕꯤꯌꯣ ꯉꯔꯥꯡ ꯌꯥꯝ ꯐꯖ ꯆꯣꯡꯕꯤꯗꯥꯏ ꯑꯩꯈꯣꯏ ꯚꯂꯟꯇꯤꯌꯔꯁꯤꯡ ꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯋꯥꯡꯈꯦꯝꯒꯤ ꯏꯕꯦꯝꯃ ꯑꯣꯏꯔꯇꯅ ꯍꯥꯏꯕꯤ ꯁꯃꯨꯗꯥꯏ ꯄꯨꯟꯅ ꯀꯂ ꯁꯥꯟꯅꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗ ꯑꯩꯈꯣꯏ ꯚꯂꯟꯇꯤꯌꯔꯁꯤꯡ ꯈꯔ ꯑꯄꯥ ꯑꯃꯇ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯃꯇ ꯑꯃꯇ ꯂꯩꯍꯜꯂꯅꯨ ꯃꯣꯏ ꯖꯒꯥꯗ ꯐꯝꯍꯜꯂꯣ ꯃꯣꯏ ꯄꯨꯟꯅ ꯀꯂ ꯁꯥꯟꯅꯩꯕ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯐꯝꯕ ꯄꯤꯅ ꯁꯤꯟꯖꯗꯨꯅ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯕ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯒꯤ ꯁꯤꯇꯤꯖꯟꯁ ꯀ꯭ꯂꯕ ꯂꯝꯄꯥꯛ ꯃꯃꯥꯡꯗꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯁꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯊꯥꯕꯜ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯪꯁꯤꯜꯂꯛꯄꯒꯤꯅꯤꯀꯣ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯁꯤꯗ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯏꯆꯟꯁꯤꯡꯁꯤꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯤꯇꯪ ꯁꯥꯟꯅꯖꯒꯦ ꯍꯥꯟꯅ ꯃꯤꯡ ꯑꯝꯇ ꯍꯪꯍꯧꯒꯦꯀꯣ ꯁꯟꯖꯨꯇꯥ ꯀꯧꯋꯦ ꯁꯤ ꯊꯥꯕꯜꯁꯦ ꯅꯣꯏꯅ ꯁꯤꯟꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯟꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯏꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2ꯃꯨꯛꯁꯨ ꯂꯦꯞꯄꯦꯗꯅ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯌꯥꯔꯦꯅ ꯂꯥꯎꯊꯣꯛꯄꯤꯕꯗꯒꯤ ꯀ꯭ꯂꯕꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯕꯅ ꯑꯌꯥꯕ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯁꯦꯟ ꯈꯥꯏꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯀꯌꯥꯃꯨꯛꯀꯗꯤ ꯇꯥꯒꯦ ꯁꯣꯝꯗ ꯍꯪꯉꯒꯦ ꯄꯩꯁꯥ ꯑꯦꯃꯥꯎꯟꯁꯦ ꯑꯗꯨꯝ 10,000 ꯃꯌꯥꯃꯨꯛꯇꯤ ꯑꯗꯨꯝ ꯇꯥꯔꯦ 10,000 ꯃꯨꯛ ꯇꯥꯏꯌꯦꯕꯀꯣ ꯀꯩꯅꯣꯗꯣ ꯈꯥꯏꯕꯁꯤꯗꯀꯣ ꯑꯗꯣ 10,000 ꯃꯨꯛꯇꯤ ꯇꯥꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯟꯕꯗꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅꯗꯤ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯉꯦ 10,000 ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯐꯅ ꯄꯅꯥ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯅꯥ ꯃꯔꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯑꯇꯥꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯅꯝꯕꯅ ꯄꯥꯡꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯥꯔꯨꯟꯁꯦ ꯃꯥꯅ ꯕꯦꯟꯒ ꯁꯥꯎꯟꯒ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯠꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯗꯥ ꯑꯃ ꯂꯩꯕ ꯗꯥ ꯑꯁꯣꯛꯅ ꯃꯥꯅ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛꯇꯤꯀꯌꯥ ꯋꯥꯍꯧꯗ꯭ꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯔꯦꯕ ꯑꯩꯈꯣꯏ ꯆꯍꯤ 2ꯁꯨ ꯂꯦꯞꯄꯨꯔꯕꯅꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯇꯝꯅ ꯆꯣꯡꯊꯔꯣꯅꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥꯐꯧꯗꯤ ꯆꯣꯡꯗꯣꯏꯅꯣ ꯏꯆꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯄꯨꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯅ 12ꯐꯧꯗꯤ ꯑꯗꯨꯝ ꯄꯤꯕꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ 12ꯃꯨꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯒꯤ ꯀꯦꯔꯒ ꯄꯨꯡ ꯀꯌꯥ ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯑꯗꯨꯃꯒ ꯄꯨꯡ 3 ꯑꯗꯥꯏꯗ ꯑꯗꯨꯝ ꯀꯦꯔꯅꯤ ꯑꯗꯨꯒ 9 ꯑꯗꯥꯏꯗꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ 9 ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯐꯖꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯥꯕꯜ ꯁꯤꯟꯕꯁꯤꯗ ꯑꯌꯥꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯅꯤꯡꯗ ꯍꯟꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯑꯣꯏꯅ ꯇꯥꯟꯅꯔꯛꯑꯒꯦ ꯑꯗ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏ ꯁꯤꯟꯕ ꯃꯇꯝꯗꯀꯣ ꯏꯔꯥꯡꯒꯨꯝꯕ ꯊꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯤꯟꯕ ꯃꯤꯁꯤꯡꯗꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯏꯔꯥꯡ ꯊꯣꯛꯄꯁꯦ
irang thokpa di haziki corona oh adugumadi akhoi club ki hoi volunteer gumba secretary ꯃꯥꯏꯕꯦꯟꯁꯤꯡꯅ ꯑꯗꯨꯝ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯗꯨꯝ ꯃꯣꯏꯅ ꯉꯥꯛꯄꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡ ꯅꯨꯡ ꯊꯣꯛꯇꯅꯕ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯉꯥꯛꯄꯤꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯄꯤꯕꯗꯀꯣ ꯅꯤꯁꯥ ꯆꯥꯗꯕꯤꯗ ꯐꯖꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅꯀꯣ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯔꯤꯕ ꯀꯣ ꯂꯥꯛꯄꯗ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯅ ꯐꯖꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏ ꯆꯣꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯥꯕꯜ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯂꯞ ꯊꯦꯡꯅꯕ ꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕꯤꯌꯨ ꯑꯗꯨꯒ ꯍꯦꯄꯤ ꯌꯥꯎꯁꯪ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯀꯥꯝꯄꯥꯠꯇꯅꯤ ꯑꯀꯥꯝꯄꯥꯠꯀꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯇꯥꯃꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯀꯣ ꯇꯥꯃꯣ ꯀ꯭ꯂꯕꯁꯤꯒꯤ ꯃꯃꯤꯡ ꯃꯣꯡꯈꯥꯂꯝꯕꯤ ꯃꯣꯗꯔꯟ ꯀ꯭ꯂꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁ꯭ꯄ꯭ꯔꯤꯡ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯅ ꯑꯩꯈꯣꯏ ꯃꯤꯡ ꯊꯣꯟꯖꯕꯅꯤ ꯑꯗꯣ ꯁ꯭ꯄꯣꯔꯠꯁꯦ ꯀꯔꯤ ꯐꯥꯎꯗꯤ ꯇꯧꯕꯤꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗꯤ ꯑꯣꯏꯔꯦꯀꯣ ꯑꯌꯥꯝꯕ ꯁ꯭ꯄꯣꯔꯠꯁꯇꯤ ꯑꯌꯥꯝꯕ ꯂꯣꯏꯕꯤꯔꯝꯃꯅꯤ ꯍꯧꯖꯤꯛꯅ ꯑꯉꯥꯡꯁꯤꯡ ꯂꯐꯨ ꯀꯟꯅ ꯀꯥꯔꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯑꯗꯣ ꯇꯥꯃꯣ ꯀꯩ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯤꯈ꯭ꯔꯦ ꯁ꯭ꯄꯣꯔꯠꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯈꯣꯏꯁꯤꯗ ꯌꯥꯝꯅ ꯐꯣꯀꯁꯁꯦ ꯑꯉꯥꯡꯈꯣꯏꯁꯤꯗ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁꯁꯦ ꯈꯔ ꯊꯝꯅꯕꯅ ꯈꯟꯅꯕꯅꯦ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯈꯣꯏꯒꯤ ꯁꯣꯔꯠ ꯄꯨꯠ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯤꯛꯂꯤꯕꯈꯣꯏꯁꯦ ꯃꯈꯣꯏꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯃꯣꯏꯗ ꯐꯨꯜꯂꯤ ꯑꯥꯏꯗꯤꯌꯥꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯃꯣꯏꯗ ꯃꯁꯜꯒꯤ ꯃꯣꯏꯒꯤ ꯇꯦꯂꯦꯟꯗꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯗ ꯀꯔꯝꯕ ꯃꯣꯏꯒꯤ ꯁꯥꯟꯅꯕ ꯆꯥꯟꯅꯒꯗꯒꯦ ꯑꯗꯨ ꯈꯜꯂꯒ ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯉꯥꯡꯒꯤꯗ ꯑꯩꯈꯣꯏ ꯐꯣꯀꯁ ꯇꯧꯔꯒ ꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯄ꯭ꯔꯤꯡ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤ 2ꯃꯨꯛꯇꯤ ꯂꯦꯞꯈ꯭ꯔꯦꯀꯣ ꯀ꯭ꯂꯕꯀꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ 2ꯃꯨꯛꯇꯤ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯨ ꯀꯩꯁꯨ ꯂꯦꯞꯈ꯭ꯔꯦ 2ꯒꯤ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛ ꯁ꯭ꯄꯣꯔꯠꯁꯦ ꯌꯥꯔꯦ ꯌꯥꯎꯁꯪꯒꯤ ꯃꯌꯥꯝ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯁꯦ ꯌꯥꯔꯦꯅ ꯍꯥꯏꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯇꯥꯃꯣ ꯍꯣꯏ ꯀꯃꯥꯏꯅ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯗꯗꯤ ꯀꯩ ꯃꯁꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯔꯦꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯣꯔꯣꯅꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯗꯁꯨ ꯐꯤꯜ ꯇꯧꯕ ꯑꯗꯨꯅ ꯆꯍꯤ 2ꯃꯨꯛꯁꯤꯗ ꯑꯉꯥꯡꯈꯣꯏꯁꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯒꯤ ꯃꯈꯣꯏꯗ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯐꯪꯉꯨꯗ꯭ꯔꯕꯁꯤ ꯏꯅꯧ ꯅꯧꯅ ꯄꯨꯜꯂꯛꯄꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯃꯌꯥꯝ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯌꯥꯔꯨꯗꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯁꯤꯃ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯖꯩꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯃꯈꯣꯏꯒꯤ ꯄꯨꯟꯖꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤꯕ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗ ꯐ꯭ꯔꯤꯂꯤ ꯁꯥꯟꯅꯕ ꯐꯪꯉꯤꯕ ꯃꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯔꯛꯄꯗ ꯇꯥꯃꯣꯒꯤ ꯃꯤꯡ ꯍꯪꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯃꯤꯡ ꯑꯝꯇ ꯍꯪꯖꯒꯦ ꯑꯗꯨꯒ ꯇꯥꯃꯣ ꯍꯧꯖꯤꯛ ꯀ꯭ꯂꯕꯁꯤꯒꯤ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯣ ꯑꯩꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯕꯅꯦ ꯀ꯭ꯂꯕꯁꯤꯒꯤ ꯑꯩ ꯃꯤꯡ ꯅꯤꯉꯣꯝꯕꯝ ꯔꯣꯁꯟ ꯇꯥꯃꯣ ꯔꯣꯁꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯎꯁꯪꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕꯤꯅꯤꯡꯕ ꯃꯦꯁꯦꯖꯀꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯋꯥꯍꯩ ꯑꯃꯅꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯣꯔꯠꯁ ꯔꯣꯝꯗ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯁ꯭ꯄꯣꯔꯠꯁꯇ ꯃꯄꯨꯡ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯔꯛꯏꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯁꯤꯃꯛ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯌꯥꯎꯁꯪꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯠꯂꯒ ꯂꯝꯕꯤꯗ ꯊꯠꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯆꯥꯛ ꯆꯥꯅꯕꯒꯤꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯁꯤꯃꯛꯇꯤ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯇꯉꯥꯏꯁꯦꯡꯅ ꯁ꯭ꯄꯣꯔꯠꯁꯇ ꯐꯣꯀꯁꯇꯨ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯅ ꯄꯤꯔꯒ ꯍꯣꯏ ꯀꯨꯝꯍꯩꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯍꯣꯂꯤꯒꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯣꯠꯈꯣꯏꯗꯨ ꯂꯣꯏꯅ ꯈꯔ ꯁꯝꯖꯜꯂꯒ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯅ ꯑꯩꯗꯤ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩ ꯁꯤꯃꯗꯤ ꯊꯝꯅꯤꯡꯉꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯔꯣꯁꯟ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯨꯡ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯍꯦꯄꯤ ꯌꯥꯎꯁꯪꯁꯨ ꯍꯥꯏꯖꯒꯦ
Hello everyone. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯛꯃꯥꯏꯒꯤ ꯁꯦꯟꯗꯤ ꯁꯣꯔꯁꯇꯅꯤ. ꯌꯥꯎꯁꯪ ꯁ꯭ꯄ꯭ꯔꯤꯡ ꯐꯦꯁꯠ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯎꯅꯍꯟꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯔ ꯑꯦꯂꯦꯟ ꯔꯣꯕꯔꯠꯁꯟ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯦ. ꯑꯗꯣ ꯑꯦꯂꯦꯟꯗꯒꯤ ꯈꯪꯖꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯌꯥꯎꯁꯪ ꯁ꯭ꯄ꯭ꯔꯤꯡ ꯐꯦꯁꯇꯤꯗ ꯀꯔꯤ ꯀꯔꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ? Yaoshangee Spring Fest like to be starting with akhoi band angang khare leiri like upcoming band moigi like akhoi event organized tawni moi jawbani Hidden Lantern na adagi ai shamaki artist management agency the Black Connection Talents na anisina pullaga akhoi event aje sinjabani 2 days event on thamani second last day of Yaoshangee ko au the event sidang asagi akhoi solo artist akhoi female solo artist mayam jibu promote tawgena ju khallaga tawpa event ni. It's not that there's no solo artist for any male, but female artist mayam ama koi khudong chaw phangdaba koi senapati dagi lapna lakpa ju yauri adu mayam do promote tawgena ju tawbani adu ga loina na solo artist Manipur da leiriba samna habda koi mafam yam toina khongdaba mafam sab yamna common noidaba artist khara ju leiri adi platform achauba thiba kuira ba sum moi ju promote tawna ban hotna bane aduga koi ngasi keno Europe ki artist am ju yaugani adi mayam ji promote tawna ba hotna ba koi mapanda am ju kaujare aduga khoi ngarang je expect to rubaje around 300 mukti expect to ne mi je do ngarang around 2000 muk chi do khre do kitang wa ju wai ngarang je hona ba kitang ngarang yam thina phajare aduna artist man promote tawna it's just another event that we usually do during Yaoshang adi mafam atopa da mayam am leiri auna de artist am common oi biju mayam am leiri chan ning thoja kaina moi je dum common oi ba artist ne everywhere dum nukti ja gi dum khong ba aduna khoi gi khangna ba di samna ba khangna ba da khoi gi illegal 1989 da form tawkiba band kuiraba band ne ade moi je hojik pudi kya regularly oide adu jo khoina guest band oina kawraga hapsab na hidi mayam yamna ahan mayam ju lakpa yauri moi gi support tawjaba duna adu mayam dum tawna ba hona jam ado crowd ki response di adu ki matik fazagre hojik se aduga sigi se akoi 2 years muk so khoi lep khre ko due to covid pandemic aduna hojik resume tawrok pase akoi normal life ta changjilak pagi mongam da lak pase aduga somna organizer sing jine Yaoshang Spring Fest se tawraga response su lak pase kari phobi gi sigi matung ta bada kari ke hai tare anoba event kum bada dum normally sathar kada man ro kamai sigi event se na kitang changes mu ubna 2 years muk se khoi break lai khamni na artist se ngasagi masa magi practice fazana tawre matam do phangabani na adun hojik tholokpa matam da nahawai phajaram da artist hojik yam phajana tawam ure adagi normal dagi hen na hana tawram normal oringa da oiram bado audagi hen na hojik se phajan tawre di kaino je khoi concert se am common oi thiuraga di north east khoi Manipur du maina concert sin bima fa ma tu le India da ju yenga ju leiro every day concert tawre adagi sida ine hena yam harau jawam dinga sai gi artist to akhoi gi isai phangdaba dagi paisa leitaba financial issues le madinga sai gi mana hairamba talent isai sakpa sum passion de thador ko mayam ju le aduna adu ngasagi concert che toirabani na moidu senthok lambi je phajana thokba hore and every day sakpa yauri mayam aduna shi concert man kitang common oir pajin ngasagi artist ki improvement ju ure are mayam kana gum artist oiningam da kang gum ju oir paju yauri adu kan to kena khalam am ju continue to yauri aduna shi ki changes se kitang hen na changjalak pa ai yam appreciate tawi mayam matung tabadu ju kari kari program sibi ning bagi keno aim gum lebi tung tabaje ai kanam to reveal taw dio sita taw ai je notice ki oina entire notice ki oina ai je kitang promote tawning bama leiri haidi aina hojik mathangi event aina sum project ma tawjage khamje khoi note is ki artist exchange project kumba moi Nagaland dagi Sikkim dei sida la kan da Imphal gi doju khominarga adu da fundraise tawbudna khoi donation gum ma tawgiba adi akhoi gi Imphal gi artist se Nagaland da guest oina kawraga adu da mu fundraise tawraga mafam du da leiriba project am da anywhere orphanage wagera all age home wagera da donate to madum project mai semgat kena kanna hona jare hojik se aduna matam budi kitang changani but this year it will happen yam chawo secret am ju reveal tawbre yam nungai jare aduga festival je mayam putna nuaina angtok mina je safely hai tare ko aduga mayam da kari gumba Yaoshang gi mari leina na aduga even covid ki safety gi mari leina na aduga hojiki festival ji gi mari leina message kuma pining bele no I think the most important message is like the drunk driving is very common now aduna khudong thiba mayam am ju thokpai yauri yaudaba nate aduna I think drink less but if you're drinking do not drive safely adum bahaining atei de like I think we are like having a really good time. Imphal is really shining this Yaoshang and I'm really happy to see a lot of young kids participating supporting the bands and solo artists as well adubu gari thoba matam de kitang yenga thobi because yumda ngaiba mayam am yauri banina adu mahaining positive message ni so we will be enjoying the Yaoshang Spring Fest with
brother Ellen adana thank you so much mayam ju punna yengbiyo aduga mathang mafam kadai da karamba festival tawrigi habdu su mayam punna yengminasi thank you so much kainom ta hangjage somje yabro somje Yaoshangee kamai tawbirige Yaoshangee yam thina nungai adubu ngasigi DJ se anirak subune bako ngasi sida lakpase ado yam thi nungai ado khoigi kai haigene sida ina ketang semdohaning ba kangu kharasu lay samna bada khoigi ima ibin singna lambi da paisa thatpa singse khaibidi moida paisa se samna hairabado kongona footage yaujai bako angam ba hapo habido natabidane moidane hangbra samna haibada kai haini khoigi lupa yang khai hapta bayaro chama hapta bayaro haiba mi fi yawe bako adugo muda nungai de ado ngasi media kangu mayam lai ngai seida ai haipe tang haijaning masi mayam sidi economy oiba mi gi ju khara khanbiyo haibane mane khoi lai ra parja gi ju khara khangbiyo sineba yam nungai jare thank you so much somda mulak sage kada yobiroge direct la pibro kamai saya dum lak sabani ngasi nungai What do you know? See, a event may am smile like a guy that you pop on big. Facebook ke jare Yaoshangee channel ga la pa ma le ko kamai to we hadi Yaoshangee am nungai bi brak adum nungai hanak chai gi ro adum hanati mamang chahi ani hum de chahi amani de khap break lai redana adu ngasi mana Yaoshangee to bude simu nungai blai te handak Yaoshangee numi manga ni makoi bi bra na traga ngasi na han adum koi nungti gi dum nung koi akode DJ ne nungai ga chena hai ka yam dong lak sake gari lam da gi lak pi bro Porong pasom la kai de ne ko adu bu pusi de thena da poram thena re adu samai na tawni thajaru de adu halu ra ga so koi nungai ba pam bani na nungai ba means yam nungai ba pam wa na ta ba adu ai thaja de samai tawni na Manipur man re sida budi na te ko adu bu ai su pam ja bani yaw enjoy taw re ko khatang di hemal le yam nungai jai mathang atopa mi thengna ga da ba mi sing da dum hangjage som dong lak sake ko chano je kai lam dai lak pi bano chin bi gino loi je tana tam dai ne hoji ko okay kai lam da gi lak pi ge Singsamai dai Yaoshangee ka main to bi ge yam nungai atopa event kai chat pi gar ge chating asina han bane tholak pate yum dagi spring fest ek kadai dagi pau phang bi ge yang pa lagi family pulap lau bi ne okay enjoy ado mayam je pulap punna happy Yaoshangee ta lau mina je ya bra okay ado diko okay ready 1 2 3 happy thank you so much thank you
Yaoshangee special program Impact TV gi maikai dagi lanthokchaba mayamna ubikhre ado COVID-19 ki pandemic lairubana chahi ani lepagi matungda handak 2022 da nauna akoi gi Manipur gi miyamna Yaoshangbu yam nuaina pangthokhiba yam nuaina harau taramna yam safe oina pangthokhiba su mayamna su ubikhre ado mathangi Yaoshang amu punna ngai minersi mathangi Yaoshang da amuka Yaoshangee special program amu Impact TV gi maikai dagi porokjage adom gi host tenzing program amadi cameraman naucha ga loina na adom da bidai nizari. Thank you so much. Adugo meet you next year. Hojik handak chahi gi oina di mayambu muka na khurumjari.